Thasi ahungi numidang da Thawan Moijing awang lekai da mihat amaga mai lena police na mioi ama fana basang silwa matamda police gai da nungna thomjilakpa gari kaya akai atoi thon khibna personal fawa aso open nangan khibadu Manipur lengak na dum lawi thodok adu Chennariba mioi sing ama tale matharoi Moijing khulgi mioi sing punma fagatuna police gai thuwai khiba adu gi collective file logani amadi police na fana bathiriba mioi adu pochokti fawa hawjik fajin thamliba mioi 10 mak sungtha Thadokloi haina chief minister N Birena asaw boloren haikre ngasi chief minister banglo da pangthu khiba thorom amaga mai lena pawmi wahang amagi paukum pildo chief minister NB na haiki bani chief minister na haiki mamangi lenga ki matamda police na mi fa na basang silbu matamda mafam adugi miyam na athingba piba police ki mathakta landabagi thong kaya sathaki adu hawjik leiba lenga asida disungya yaroi police na duty taw matamda athingba piba haibasi lo na yade leibak asi lo satpa leibak ni logi matung na chapsaba thabak lakhut kani haiki ningsing bai Thawan Moijing awang na kai da police na mi fa na ba sangsilbu matamda police kangbu na fam adu leiramba yum taruk thuwai badna Lantum kaya amang ata thol mi haina mafam adi khunja sing police mathak tamaran sikhiba lekibane loye na mioi tara phajin pukhiba du da class 10 amsu 12 thaga mahiro sing yauri maram aduna makhoi bu condition yaw ga thadok piyo haina mai kai adongi miyamna lenga katak sun khibasu leikrabani